Defense Research and Development Organization की मखाता Institute of Nuclear Medicine and Allied Sciences ना Hyderabad based तोवा Dr. Reddy's Laboratory का कुशल मदुना पुथोकपा COVID की अनाब फहनबा अमसुंग ऑक्सीजन द तांगदुना हिंबगी चांग हंथहनबा ngamba anti-COVID oral drug 2-deoxy-D-glucose 2-DG की अहनबा बैच था सिगी तरा तरेता Defense Minister राजनाथ सिंह ना नई दिल्ली दा रिलीज तोगदुना Union Health and Family Welfare Minister Dr. Harshvardhan दा कुशिन नकरे Drugs Controller General of India na tha sigi angan basarukta 2DG asi coronavirus ki anaba singda emergency ki oina sizinabada ayaba pikraba matungda ahanba base putoktuna release tawkibani isingda tumhalaga thakadaba drug asigi ahanba batch ki drug mayom sing adu All India Institute of Medical Sciences Armed Forces Hospital Defense Research and Development Organization ki hospital amasung atay hospital kharada piki drug release tobagi thorom adu wangang bada Defense Research and Development Organization gi sipna drug asigi ani chuba batch tha asigi kuntareta potokani aduga lakliba June tha dagidi masing yamna potoktuna COVID ki anaba kudimakta phangannaba honagani haina phongdokki 2DG asi Defense Research and Development Organization na mamang sahi gi April tha dagi sengatpa haurakibani India da COVID-19 gi ahanba web lakiba matam aduda laibak asigi Prime Minister na organization asida sinaba matung inna organization asigi laboratory Institute of Nuclear Medicine and Allied Sciences na Hyderabad based over cellular and molecular biology gi mateng galonena drug asi develop togduna sayeng chatharakibani changyengda drug asigi molecule singna SARS-CoV-2 bu laksinba amasung macha poktokpa thingba ngami haiba khanglakpadagi Drugs Controller General of India na mamang sahigi me thada clinical trial sathanaba ayaba pikibani ahanba amasung anisuba clinical trial da afaba phal phangbadagi ahum suba clinical trial sathahankibani ahum suba clinical trial adu Uttar Pradesh West Bengal Gujarat Maharashtra Rajasthan Andhra Pradesh Telangana Karnataka amasung Tamil Nadu da leiba COVID-19 gi anaba sing layengba hospital kunmanga da sathakibani ahum suba trial da mai pakraba matungda drug asi COVID ki anaba sing da emergency gi oina sizinanaba Drugs Controller General of India na ayaba pikibani ingkumja lising ani taramapan gi December thada China gi Hubei province ki manung chana leiba Wuhan city dagi sandorakiba COVID-19 gi laisat na khwaidigi sauna soonba malem gi lebak sing gi manungda India na ani subani matam khargi mamang phawba Brazil na ani subada leiraga India na ahum subada leirambani adubu India da COVID-19 sandopagi chang matam khara nemna leiruraba matungda amuk wangkhalakpadagi Brazil dagi tangkhatuna ani subada haigalakibani India da COVID-19 sandopagi chang mamang sahi gi November tha dagi sahi asigi February tha phawbadadi yamna nemlure pung kunmarida anoba positive case lising taragi makada hengatpasu yaukre adubu March tha dagidi leptana amuk wangkhalakpaga loinana April kunma thoidagi tha asigi tarataru phawba numit kudingi anoba positive case lag ahumgi mathakta hengakki India da COVID-19 gi ahanba web ta pung kunmarida positive case lag amagi mathakta hengatpa amuk kaktamak yauki handagi ani suba web tana April 3 tagi numit kudingi leptana lag amagi mathakta hengatuna lagli ani suba web ta yan hana pung kunmarida lag amagi mathakta hengatki basi haukiba tang marigi ayuk pung nipan dagi tang mangagi ayuk pung nipan phawbadani mamang thagi manga dagi tha sigi taramapan phawbada pung kunmarida lag marigi mathakta hengatpa mangarak lag ahungi mathakta hengatpa kunlak lag anigi mathakta hengatpa taralak amasung lag amagi mathakta hengatpa mapanlak yauki numit kudingi mi masing yamna positive oirappaga loinana active case ki masing yamkhalakli laitaba mi gi masing su numit kudingi hengalakli hauji India da positive case lag kuntra gi mathakta lairi laitaba masingna lag ani lising marfu henkre COVID-19 gi laisategi ngakthoknaba malem gi atei leibak singda vaccine kapthoknabagum India da su vaccine kapthokbagi thabak hauji kanna chathari sahi asigi January tang ahumda Drugs Controller General of India na Serum Institute of India Pune na puthokpa Oxford AstraZeneca gi Covishield amasung Bharat Biotech na indigenous oina puthokpa Covaxin bu emergency ki oina sizinabada ayaba pikraba matungda India da COVID-19 dagi ngakthoknaba vaccine kapa haurakibani haujik phawbada healthcare worker amasung frontline workers sing yauna mi koti 18 lom vaccine kapthokre Government of India na India gi mi khudimak vaccine kapthoknaba pandam thamlabasu vaccine gi award pa leibana maram
oiduna hauzik phawbada mi masing yamna vaccine kapthokpa ngamdre maragasda Defense Research and Development Organization na Hyderabad da base toba Dr. Reddy's Laboratory ga kusamnaduna COVID ki anaba phanba amasung oxygen da tangduna hingbagi chang hantanba ngamba anti COVID oral drug ama puthoktuna hospital singda phanganba haurakpasi India gi miyangi oina yamna nungai ningai ni India ki miyam COVID ki laisatagi hinghaunabagi anoba asagi mangal ama pire haibada haiman bathokloi Pfizer nasu COVID ki anaba phanba ngamgadaba drug ama puthoktuna hauzik clinical trial chathari hena phaba vaccine amasung drug sing puthorakhigani vaccine amasung drug na nongmadi COVID-19 si soidana maithiba piba ngamakani haibagi thajaba wangna lei hauzik miyamna nahaliba amasung sihaliba COVID-19 gi laisat asi nongmadi icham chamba laisat ama soidana oirakani adubu hauzik oinadi miyam laisat asnigi ngakthoknabagi pambai si isa na section jaba natana atai leite section ba khaktana laisat asnigi nanthokpa ngamgani